야병 사직 아도 마시 lagi dah berjumpa lagi. ai tasena magi monok pani ai yamba yamani ado mashi je samai to ni ai yamba je tasena maji magi benjumjiga enojiga masagi mangaksiga nai hairaga koi rimsin sakhi sakha kanda maje ahamba sakhibda tasena doctor na kasu tawroi hairaga mase nangi te se ni dogan numita lawro test ki matung ni laiyeng aji hairaga makse yumda hat yumda hala kanjida khudasida phone tawra kanda nugi test to lae duduna anabase hojik tasena treatment tawda yaroi haibagi ani sugar round sakhibne masih ani sugar round sakhibne ani sub sakham badamjida koi khangkhanguduna pung tasena manga makhai taru adaida samai tawduna yumdagi magi masanu pana samai tawduna babadu yatre adugi aumna do khoina khudak ta chala kana akoina moi mayam dei ba mayam ju unana ba yakana khona je khona ji da moi ta senior nasigi puri ba consultant ja akoi unajage koi wari sanajage aigi yambagi date of magi causes gari oibno haidana koi jakana phone adu moina pung taruk tagi akoina yani hairaga pharaga koi tum thame adu yaringe aina ju security sing da hai akoi di tasena irang nang tawjaroi adubu tasena aigi yambajigi date of causes he masigi khanghan biu ai khangjanini haina koina koi taw taw timing ji moi yani pung taruk tagi koi phajal thamuduna pung ni pa daida akoi tasena akoi gi police barrack sida koi je unare aduda phana koina famle du moina mayam haire ado haibadu moina moidi phajana yenge haiba posak adum hai ado phajana yengbo posak si akoina magi date of causes di haibiu hai matamna magi chronic disease adudegi magi tasena akoi gi leiba leina jina masina maram oini sugar low oibsina maram oisine ado aina hangjening badi sugar low oiraba chronic disease leraba mi asi khudata dum sibraba sigi jima hangjening ba aduga akoina manusina unarakanda wari sare kanjida tasena khoji wari sare sarakanda sigi marasida ju incident sama thui yamna pungni subi incident haitare lampiendagi khoigi police haitare bisa haitare aina khangjabi maji star amadina pe saigumbo oramodadi khangde aduduga wari sana matamjida mana akoigi paper sibogda munnaba tawgibagi adugumba threatel am lei adu ai chelise da khut thage haibi threaten bung lei adudi akoina sinabi sang sung wangkhala paita kaino tawi thabak se moigi oiba tamda medical gi tamda sini mayam am haire adu akoina di khangbudi nate tasena amda karino moina haiji khangde tasena adudegi police sizu laibu police yu tasena aigi isani biga munga timing sida maji marks ko lai nang yu namname haibdi maji hauji phau masak thibu phangde kai lebe ge khangde ko hauji phau ma masaje still sida sungai lete ko ngasai ko thi Da kabra si ile ko noi ko. adudegi amuksu tasena akoina mu doctor ji mu akoina anabjina amu sijina mu sigi ko sijina mu magi macanu pana ingonda haibni kaka babaji samaina na da lingai timing ji da masaje amta leko amta 손을 대 방에 대고 계시는 거. 잘 하이 밥이 나온 거. 어, 하이브. 다시 왜 시야를 넣어?